Image Paodam tabiribu khwai punamapur ina naurem na han mamukta da taram no okchari loinana khurumjari ngasigi maruiba pauda Laumi singda lau singu bagi khuju khulai maru marang amadi biofloc na chingba yenthokpagi thauramda Chief Minister N Birena athoibu meeting oina saruk yakre Saknairaba film critic amadi National Award RK Bidur laikidre MSU gi headquarters da bomb langsinba terrorist manba thawongni Loinana, India ki citizen punama COVID-19 vaccine free da kapa hauragani haina Prime Minister Narendra Modi na haikre. Mapung oiba pau pijit ringi maoinana ningsing jaba ama COVID-19 yani suba weba sina lamdam masigi mamal yamlaba mioi kayagi punsi pikam nahan kre loinana lamdam masigi miyam gi punsida chauba chaithing sing piri tamthiraba laichada sidagi ngakthok naba ikoi khuding na COVID-19 test tokthokpaga loinana vaccine kaptholase loinana lengang na piri ba chana kanglon sing yum da lengdana leiba tangai fadabagi chathoklabasu face mask upa social distancing ngakpa miyam tinba tobidaba amadi khutsa hand sanitizer natragana sapona toina hamdoktuna section thorang lokhotpa kawbigano mapungoiba pawmu pizari Chief Minister N Birena ngasi Central Agricultural University Imphal na sinduna pangthokpa lau singubada changba polam sing maru marang khusukulai farm machineries biofloc na chingba sing yenthokpagi thoramda CM Secretariat ki athoiba mithunglen oina saruk yakre University asina hairiba polam sing asi lomi singda Northeast State singda University asigi makhada leiriba college tara humdoida yenthokhibane Community Empowerment Program through technology products haiba thoromatuda Arunachal Pradesh ki Chief Minister Pema Khandu su guest of honor oina Itanagar dagi saruk yarakhi MP Singh Agatha Sangma su Tura dagi Dr. RK Ranjan namadi Dr. Lorho SP Foje anina Imphal dagi Tripura gi Education Minister Ratan Lal Nathna Agartala dagi Veterinary Minister Mizoram Dr. K Baichwana Aijol dagi amadi Kaugi Vice Chancellor Dr. Anupam Misrana University Complex Imphal dagi saruk yakhi ngasigi thoromatuda Manipur gi lomi lising amaga chamapal humudraga mapal da kanaba pikhi masigi manungda lomi lising amaga chanipal maudra dana cheng lebak hawai nung hawai chujak makhal sing pikhi nakal amaromda mioi mapal dana mini rice mill mioi kundana kitchen grinder juicer Mioi kuntraga manga dana sprayer amadi makoi kun manga dana biofloc unit sing khusinaki Thoromadu da wangang laduna Chief Minister N Birena COVID-19 pandemic ki luraba tanfam masida India na malem da low singu gi pothok sing puthokle senba chahi English ngani kun mathoida food grain million ton chahum sumna ahum dasmek ahum mari puthokpa ngambada nungai basu phongdok chari haiki Success of digital transformation in Indian agriculture will depend significantly to effective dissemination of information and inputs to farmers. In this regard, I am sure that today's program for community empowerment through technology products organized by Central Agricultural University, Imphal, will go a long way towards bringing about awareness for such a transformation in the Northeast region. COVID-19 gi laisada sigi awana misimina asi kopina ba tha sigi haukiba chaichat anida lamdam masida leiriba lining khudingma ki luching ba singi mifam pangchoktuna June marida masjid sing amadi Govindaji temple amadi June taruktana church singda laisol pangchokhibani loinana Tha asigi chaichat tareta kanglagi nongchup sanathongda apunba lining oiba laisol amasu pangthokhrabani masigi makha tarakpo oina ngase yumsa kaisan numit ki ayuk pung tara makhaida lining thau sanamahi temple board ki president su oiriba Manipur gi Chief Minister N Birena haing khongbal ukhong yumfam da leiba lining thau sanamahi laisangda nongpuk thangba hojangdagi changlaktuna lai khurumkre
Ima Lemerel CW amadi lining thau sana mahi ge khubamda Chief Minister na COVID-19 ge laichar asigi awana misimina sibu kohon bina bathauni ke LSTB ge Maibrel Maisnam ibohol luang na pangthokiba laishon thoromadu da Chief Minister na tumba machet chaba machet laichar asibu thengnana ba honariba asida pangal thona hapina ba amadi thaujal pibina ba ibudo ibenda wani ge mafamda thauni ke Lai Kurumbagi Thauromadu da Raja Sabagi MP Suereba Manipur gi Ningthau Sana Jauba Leisemba Susar Yake Loinana LSTB gi Board Member Amadi Nauna Sanamahi Lining Liming Laurakraba Saknairaba Laroi Sograkpam Hemanta Amadi Nilachandra Susaruk Yake Manipur Lengana COVID-19 Laicha Tengnana ba ana Laing Mari Lainana Lokalakba Tabak Thoram Singda Mating Oinabagi Damakta SBI Foundation Angasi Chief Minister N Birenda Ambulance Amakusin Nakre Luinana Makatana Lupa Crore Amarongi Value Oigadaba Medical Equipment Tools so SBI Foundation Gi Maikadegi Manipur Lengakta Tengbang Pinaba Warep Nare Haibasu Chief Minister da SBI Foundation Gi Maikadegi Ngasi Fongdokre Ngasi Ambulance Amakusin Nabaga Luinana Makatana Medical Equipment kaya lengakta tengbang pirakhigani haiba sida Chief Minister gi maikaidegi tengbang pirakliba Ramesh RS Chief General Manager SBI North East Circle Lunkim Thangboy General Manager amadi Girim Sharma Regional Manager SBI bu Chief Minister N Birena thagatpa phongdokre Malemgi oina hojik faubada coronavirus na mioi crore taraga taret lakh kuntra mapal lising marifuga nipal chanipal umfuga taruk na hankre active case tana crore manga lakh marifuga nithoi lising humudraga nipal chani maudraga mathoi oiri nabadagi fagalakibana crore taramathoi lakh taramapal lising humfuga humdoi chamanga humfuga mathoi ni lekhidabana lakh kuntraga taret lising nifuga taret subna taraga marini hojik faubada virus asina khwaidagi chaitheng nanglaba Lebak asi US na oiri lebak asida hojik faubada case crore ahum lakh nifuga nithoi lising nifu nithoi chanipal humfuga taruk thengnakre active case tana lakh yankhai ga mari subna lising nipal chamapal yankhai ga mathoi ni nabadagi fagalakibana crore ani lakh marifuga nithoi lising kun chanipal humfuga humdoi amasung lekhidabana lakh taruk lising tara humdoi sumna yankhai ni thoini ani subadana indiana oiri lebagasida hojik faubada case crore ani lakh maudra lising marifuga mapal sumna humfuga mapal thengnakre active case tana lakh taraga ni thoi lising kuntraga mathoi chamari taraga mangani nabadagi fagalakibana crore ani lakh humudraga manga lising mari chamaga kunga tarukni lekhidabana lakh ahum lising yankhai humdoi chamanga kunga nipal ni ahum subadana Brazil na oiri hojik faubada lebagasida case crore ama lakh humudra lising kuntraga tare chamaga kunga mapal thengnakre active case tana lakh taraga manga lising mari chamanga maudra da leiri nabadagi fagalakibana crore ama lakh yankhai lising yankhai ga manga chatret nifuga taret amasung lekhidabana lakh mari lising humudraga taruk chatret maudraga nithoini India ge oina Maharashtra na hojik faubada COVID positive case lakh yankhai nipal lising yankhai ga nithoi chanipal maudraga mathoi thengnaduna hanba Karnataka na case lakh kunga taret lising taraga mapal chani marifuga mapal na ani suba aduga Kerala na case lakh kunga taruk lising yankhai taret chamapal taraga humdoi thengnaduna ahum subada leiri Manipur gi oina haukiba pung kunmari asida mioi chatret humudraga manga nauna COVID-19 positive oiba thengnakre mioi tarena lekhidre ngasi apunba mioi lising nipal chamapal nifuga mari test obada mioi chatret humudraga manga positive oiba thengnakhibane hojik faubada state asida apunba mioi lising yankhai ga taret chahum yankhai mathoi thengnakre aduga mioi chamapal taraga mangana laichadasina maram oiraga punsi lomhankre pandemic asina Kakching district ki oina sungarang nungthil pung ani dagi ngasi nungthil pung ani faubada district asigi mioi nifuga nithoi nauna positive oiba thengnakre makoi Jiban hospital da mapan ima hospital da ani ataina Kakching higher secondary school da thengnakhibane Manipur film gi lamda masak naiba mioi Sorna Kamalamati National Awardee RK Vidur COVID-19 na maramoiraduna ngasi ayuk Jenims Hospital da lekhidre mak lekhidabada Manipur State Film Development Society na awabu fungdorakli Society asigi cherolda pallibadi lekhidraba RK Vidur Manipur Film Journalists Critics Association
hogdoklamba mioini mahak masagi chahi marifu sukre mahakna hinglingai matamda Manipur gi film society bu chakwat hanna ba hona bada achouba thodang laurangki haina su cherol asida phongdorakli Manipuri cinema gi lamda thoidok hendokna critic ama oina sagnai riba national awardee RK Bidur nangase ikhang khanghaudana lekhidabada ipak films production Manipur nasu awawa phongdokpagi mifamama online gi khuthangda pangthokre ipak films production Manipur gi president Nongmaitim Noren Singh na thoromapu oiduna pangthokhiba awawa phongdokpagi mifamaduda production house asigi secretary Rakesh Naurem advisor Dr S Manauton Singh amade wahengbam Hemabati na chingba marueba lubloi kayana saryaki mahangna ikhang khanghaudana lekhidabada ipak films da natana Manipuri film gi khongchata chouba mention ngamlaroi daba mangjaba ama oherogani ngasigi awawa phongdokpa du da lekhidrabagi thawaina mapu maki manakta ingna chikna leiruna ba minirani leptuna thongni jaki pokpada ngairi ngaida ising Asaba hijin badagi differently able oina lairaklaba sagolmang mamang lekaidagi RK daka sanana KB da laiba Yaibilin Children Home da laiba COVID-19 na maram oiraduna sathariba curfew na maram oiraga awaba khangliba home angang singda tengbang polam pikre tengbang polam oina cheng alu thau yerum hawai mask hand sanitizer na chingba pike home da lady ba angang singna mayamdagi ka hena awaba thengnaramgani khanbadagi angamba mateng asi pangbani hairi Seva Bharati Manipur na wangkem AC gi manungda leiriba COVID-19 chaitheng phanglaba singna tangai phadana matamda sizinanaba oxygen concentrator ama thermometer ama amadi oximeter ama ngarang charangpat ki akoibada leiba club taramagre gi apunba body ama da khosinakre social worker ke jadumani charangpat PIC gi MO in charge L Julon amadi club singi mihut kya yauna charangpat mamangle kaida pangthokhiba oxygen concentrator adubu khosinnaraduna Seva Bharati Manipur gi jila pracharak angom Rohit na hai Thawal district ki tongan tongan mafam tara rom dasu Seva Bharati Manipur na potlam sing ase tengbang kre COVID-19 pandemic ase loidriba fawbadi miyamna oxygen concentrator sing ase adumak sizinabagi khudong chaba adugine pandemic matungda laukhakani haike BJP Manipur Pradesh ke Hanagi Vice President Oiramba TH Jadumani nangase Khangabok SC gi manungda leiba COVID-19 gi chaitheng mayok nariba miyamna sizinananaba ambulance ama ngarang lining thau club Khangabok ki volunteer singda khosinakre Khangabok part 2 da leiba lining thau ikop ningthau laibungda ambulance atu khosinnaraduna Jadumani na hai Kendra sigi tamakta thamleba ambulance ase leibada mateng pangbirakhiba punamakpu thagatpa phongdokchari Kendra sigi miyamna COVID ka mari leinaba singna phone tawbiraktuna sizinabiyo haina phongdorakhi Kanglaipak semgat sagatpa Kanglop Kiam Sifai Litan Makhongna social worker Kangabam Jadumani gi mateng loduna ngarang wangkhem AC gi manung chanalaiba Kiam Sifai Litan Makhong amadi haukha mamang leikai gi yumthong yangkhai ga manga romda nongmada tangai fadana changdraba yadraba polam sing thau chum alu tilau amadi ngari na chingba polam kaya tengbang kre containment zone lauthokhi badagi awaba mayoknariba imung sing asigi mateng pangbirakpagi damakta club volunteer sing amadi Jadumani bu mafamadugi miyamna thagatpa phongdorakli YWU Youth Welfare Union Kakching Morangthem Lekai gi miyoi singna ngase ward number 6 Kakching Morangthem Lekai da leiba hena waba imung sing khangatuna nomagi changdraba yadraba potlam sing haibadi cheng alu hawai thauna chingba yenthokre hairiba potlam sing ase ward number 6 Kakching Morangthem Lekai da leiba miyoi singna tengbang lakpani haina club asigi secretary gi thausu puriba Nongmaithem Purnima na phongdorakli COVID-19 asiga mari lekhana aikoina praja singda Karigumba angamba khara piba ngambagi tanja phangilibasi irekai asigi nuksijaba pukchen chauraba praja singna pipirakpa adugi mahini maramaduna kasingamiba pojen thopoi thapok thoramasi lekai gi praja singda aikoina makoida credit oina pijaraga makoi praja singi tingmang na maram oraga aikoina tungda club committee members na tungda inaraga aikoina ngasigi thoramasi pangthopang ngamjabani haina welfare journal Kakching Morangthem Lekai ward number 6 club kimagedagi nganjari Manipur gi puwari ga sagon aduna laglaba dungai ing kumja 1984 ga manga da thokiba chaklam khongchat numitta
चेंथरखिबा इखेंग सिंगतना पुनसिलगा सेमखिबा मणिपुर महेरुई सिंगी अपुनबा लोब दि ऑल मणिपुर स्टूडेंट्स यूनियन एमसो मणिपुर की पुवारीगा सगोनदुना लेरिबा महेरुई सिंगी सेंगलबा इतिनफम ओइरिबा लाइसंगुमलबा एमसो की हेडक्वार्टर्स दा हौखिबा जून की तांग निपाल लेपाक पोकबा नुमित्ता सखंगदबा सिंगना बोंगी अटैक चथरखिबा थवोंग एमसुना अकनबा मोंगदा कंडेम तवे मणिपुर की पुवारी की लमाइदा महेरुई सिंगदा इथिल पीदुना मणिपुर मियांगी तुंगी मिरोलगी दमक्ता थेंगखांग कयादा मियांगी दमक्ता कथोक्तुना लाक्लबदा नतना एमसुगी थौमी सिंग इरेपाक इरमदमगी दमक्ता थवाइना पोंथा पीदुना लागली असिगुमलबा खुनाई मियांगी दमक्ता कथोक्तुना चोकथब नाइदना होनादुना लाक्लिबा एमसुगी लाइसंगुमलबा मफम अमा ओइरिबा एमसु हेडक्वार्टर्स दा बोम लंगसिनरकपा हाइबासे मणिपुर मियाम अमदी महेरोई खुनाइगी मायोक्ता खोंग थांगलकपनी हाइना एमसुना लवी असिगुमलबा सेंगलबा मफम असिदा चथरकलिबा तमथिरबा थवोंग असि टेररिस्ट मानबा थवोंगनी हाइना लौदबा ngamde एमसु हाइरिबा लुबसि मसागी आइडेंटिटी मसागी हिस्ट्री अमदी एमसुगी ओइबा मसागी कॉन्स्टिट्यूशन लेजदुना एमसुगी चथगदबा थबक थौरम खुदिंगमक एमसुगी कॉन्स्टिट्यूशन ना बाउंड तौदुना पांगथोक्तुना लाकपा इंडिपेंडेंट बॉडी अमखकनी मतमतमगी मतुंगिना एमसुगी मनुंगदा थोलकपा थौदोक वाथोकसिंग एमसुगी कॉन्स्टिट्यूशन की मखादा वयंदुना लाकली लोइनना कनागुंबा थर्ड पार्टी अमतगी थौसिंदा हेक्तमक चटकदबा लुप अदु एमसुदी नते एमसुगुमलबा इरेपाक इरमदमगी दमक्तनीबु हाइरबदी थवाई थारबसु थागनी हाइदुना थौमिसिंगना चाउथोक्तुना होनरिबा असे लुप अमदा असिगुमलबा थवोंग चथरकपा अमदी एमसुना चाही लिसांगसिना होनादुना लाक्लिबा असे खंगदबा हाइबा से मणिपुर की इतिहास मसक खंगदबगी थवोंगनी असिगुमलबा लाइबक थीबा थौदो असे मतुंगदा अमुक हना थोहन बिदनाबा अमदी लेंगा असिनासु असिगुमलबा एंटी सोशल ओइबा मियोइसिंग असे अथुबा मतमदा फादुना खुनाई मियांगी मायोक्ता लेबा असिगी मथक्ता चपचाबा एक्शन अदु लौखटपियु लोइनना मणिपुर मियांगी दमक्ता एमसुना मतम चुपदा चोकथबा नाइदना कथोक्तुना होनाखिगनी मियामनसु एमसुगी अचुंबा खोंगथांग खुदिंगमक्ता सपोर्ट तौबिनबसु लेबाक मियांगी मफमदा पाउजेंजरी हाइना एमसुगी प्रेसिडेंट हाउबिजम चलाम मिटेना पाउमिसिंगा ngasi unakibada phongdokre ngasi pangthokiba paumising unakiba mifamda amsugi executive singsu saruk yakhi akoina munna khamina bataka roi akoi leiriba akoi hujik manipur kunai ase nongmu magi ngasi maning halakliba aduga yelong bising lekha tarakliba aduga leiriba mian tu mio tu itap mitop mian sa singna nongmu magi sing saung hendal akanda put siba yabi famda le lama matam sida akoi masel gi marakta akoi gi mai roi sing da leiriba series ta put thaba na tragana asung ma bonang sin ko sen ba haibase akoina aduki matik nuai ta ba phongdok sei aduna yari ko disu moktung naw sumba thaba param sing asi mai roi sing da ki hu bis tawgi ganu aduga paliba lenga asu athuba matamda asi koina generiba misaga to pharaga jera bibinaba lenga ki mafamda koina apil tawje ngasi Jiribam district asige Babupara laiba multi supermarket complex da sengba sagatliba State Bank of India SBI gi branch office da Manipur Food Industry Corporation Limited ki vice chairman K Sarat Kumar Singh amadi Jiribam Municipal Council gi executive officer M Surjit Singh na chatuna yangshin khongchata duga mari leinana K Sarat Kumar Singh na Paumi Singh da haikibada matam kaya gi mamangdegi Jiribam Prajana Khorangna ngairaklaba State Bank of India gi branch ase Jiribam da ikuidana hangdoklagani SBI na hangdolakpa matamda praja punamakna kanaba lomina se haina so phongdoke Saruk Yakiba M Surjit Singh Executive Officer Jiribam Municipal Council na hai Manipur gi Assistant Manager na haibirakpagi matung inna panduna leramba wakadu athuba matamda hauduna wakasi aduki mate khumang chausile ekoina State Bank of India da pijakiba numit nifu manga ni aduki manungda loiba ngamnana naba honajari adumakpu lairiba covid laichara segi phiba masina पोचै पोथोक पुसिन तौबा अमदि लेबर लाक्थोक लक्सिन तौबदा खुदोंग चादबा खरदि मायोकनरि नुमित निफु मंगानी गी मनुंगदा यारिबा मखै लोइसनबा होनगनि हाइनसु हाइकि स्टेट बैंक ऑफ इंडिया गी ब्रांच असे हांगदोलकपदा जिरिबांग गी प्रजा खुदिमकना पुन्ना कानबा लौमिनसि सु हाइकि थौबाल डिस्ट्रिक्ट की मनुंग चनबा तेंथा खोंगबालदा खिलिबा ट्रांसफॉर्मर असे यादबदगी मियामदा मई फंगदबगी अवाबा मायोंगनादुना लेरकपा अदु ngase wangjing tentha SCG MLA Paodam Brojenna achangba senpham sing puthoktuna semjinbaga loinana ngase transformer adu nauna khinduna khunja singda khusinakre COVID-19 task force tentha gi member sing 34/3 amade 34/4 polling na
naha kaya su thoraktuna transformer khinba adu da saruk yakhi corona laina laichada asina asuk wana raba matam masida tentha khongbalgi 34/3 amadi 34/4 gi kunja singna mai fangdabagi awaba amadi khudongcha daba kaya mayoknariba adubu kendra sigi MLA Paodam Brojenna ubiduna kohat birakpagi damakta maikai adongi kunja singna MLA Brojenbu thagatpasu phongdorakli Ningombam Loken Singh Sumang Lilagi Nupi Saktam Langlambi Singjamai Khetri Lekai Best Comedian Kerak Hanna Takrabi Waikom Ongbi Kombirei Debi Wabugai Mayai Lekai Haibung Makong All Manipur Women Artists Association Hairangoi Chongda Artist Oirambi Amasung Sumang Lilagi Choreographer Oibirambi Maikram Ongbi Lata Thongnaujam Hawam Marakta Laibirambi Singna Manung Matam Chatana Laikidabada Manipur State Sumang Lila Council Gi President M Purnimasi Leima Lifetime Secretary Sograkpam Hemanta Amadi General Secretary Yumnam Nilachandrana Council Gi Mahut Sinduna Minirani Tumina Leiduna Awaba Fongdokpa Amasung Ikai Khumnaba Utkre Makoigi Imung Manungi Awaba da Susar Yari Haiduna Sumang Lila Council Gi General Secretary Yumnam Nilachandrana Press Tathatorokpa Cherolamana Haidi COVID-19 vaccine dose crore kungamanga hena state amadi union territory singda mamal laudana pikre haina Union Health Ministry na haidi ngasi ayuki pung nipal fawbada phangba report ki matungina West East tharaga dose crore kunga humdoi lakh humudra gamari lising kunmathoi chanipal somna nipal sizina kre atopa vaccine dose lakh ahum hena mathang numit humni gi manungda state amadi union territory singda pikragani haina so Union Health Ministry na phongdoki vaccination drive ki ahum suba phase chahi asigi May gi amada haukibani June kunga mathoi dagi chahi taraga nipal gi mathakta leiba Indian citizen ponamakpu COVID-19 vaccine free da kapa hauragani haina Prime Minister Narendra Modi na haiki matam kuina Congress ki luchingba ma oiramba Jitin Prasad na BJP da Yaurokpada Rajya Sabha gi MP Jyotir Aditya Scindia na nungai ba phongdokre Uttar Pradesh da Congress ki top Brahmin face oiriba Jitin Prasad na BJP bu only national party haiki mahana Congress ta ki tokiba ase Congress da Chaifu ama oheuragani Jyotir Aditya Scindia na MLA kungani thoiga loina na haukiba chahi gi March da BJP da yaukibani maduna Madhya Pradesh ki Congress government tuhan kibani chahi taraga mapal Congress da leraklaba Jitin Prasad na party gi chief Sonia Gandhi amasong Rahul Gandhi bu unana ba honarabasu unaba phangkide hairi Lebagasi da saba yamna senglaba oxygen concentrator Indian hospital singda pikre COVID epidemic ki anisuba wave ta yamna darkar oirakliba oxygen market ta su fangle hairi Mohali based Walnut Medical na saba 5 liter amadi 10 liter portable medical grade oxygen concentrator ase chada maudraga taruki mathakta purity oi hairi company asebo Department of Science and Technology ki makhada National Science and Technology Entrepreneurship Development Board ke Kawats 2020 Grand Pituna support tauribane Walnut Medical na world class oxygen concentrator develop tauribane hariba oxygen concentrator sing ase Government of Defense Military Hospital sing da supply tauri hairi aroibada maroiba pau amana pijari Laumi singda lau singu bagi khuju khulai maru marang amadi biofloc na chingba yenthokpagi thauramda Chief Minister N Birena athoibu meeting oina saruk yakre Saknai raba film critic amadi National Award RK Bidur Laikidre MSU gi headquarters da bomb langsinba terrorist manba thawongni Loinana India gi citizen punama COVID-19 vaccine free da ka pa hauragani haina Prime Minister Narendra Modi na haikre Ngasi damakta di mes Paodam loisinjari miyambu mohanna khurumjari